Hello ma'am, ngasisu RR Pazene yamna nungairaba movie ama puduna lakde. Haidiba movie asigi mamingna Temurun. Film asi 2024 da puthokkiba horror amadi thriller based tawba Indonesian movie amani. Film asigi IMDb rating di 10 gi manungda 7.1 fangi. Aduga aikoina film asigi samlakpa wari haidrabasu film asigi wari do oina direct mai onselasi. Karigumba aina film asigi wari lirakpa matamda soikiba lankiba yawrabasu mayamna ngakpiyu. Dudi ma'am hauzik film lom doina mai onselasi. Film asigi hobusinda jangani maikaidigi nupi mana maki makut asokpa dugo loinana yamna pakhatna maki mayum maikai duda chelakpa du aikoina uba phangi. Nupi duna maki mayum yaruklaba matungda masatabu hingaurabadi haiduna yum adugi manungda chenselakduna maki ka manung aduda thong lonsankhraga changkirami. Aduga mahak phamung makhada changduna lotuna lekhirami. Tanja asida maki matungda nupi masu tanaraklibani. Nupi duna maki ka gi thong adu thilaami aduga asumna hairaami. Gayatri nangi kagi thong asi amukta hangto nang mapanda thuro kaisuk tawroye. Gayatri di masi taba matamda maki masadu amukki hena ki phawkhre. Tanja asida nupi duna Gayatri gi kagi thong asi hangtoktuna ka manungda changa ami. Aduga nupi duna Gayatri hairiba nupi asibu ka manung asida thiba horo ami. Adubu nupi duna Gayatri bu thijaba tarabasu mahangna ka asigi manungda fangamde. Maram asina nupi asi ka asigi mapanda thokhirami. Hujikti Gayatri gi wakhalon asi kitangdo oirabasu yangami. Adubu mahaki nungaiba asi second khara khaktangi oirami. Matang asida yamna kiningai gi masak oiraba khut amana haibadi yamna muksuk muba khut amana Gayatri gi machina duda mela ami. Asigi matungda aikoin hek uba phangliba ase karigumba masak khangdaba sakti amana Gayatri haiba nupi asibu jangal gi maike duda sa san chingbagumna soro singduna puraga chatkhirami. Hairiba sin asi change tawduna mathangi sinda miyo ani khak satrang chanaduna leiba du aikoida walai. Anariba miyo ani asigi manungda nupa amadi aikoina uba phangi aduga maki mamangda leiriba miyo asidi aikoina uba phangde. Asida nupa asina atopa nupa duda asumna haira ami. Gayatri hairiba nupi edu makti professional oina maki thabak aduda yamna thawai yaujaba misak amani. Adubu ai haujikti khangdre aina matam kyam kuina masigidamak ngaigadoribano. Matang asida nupa asigi mamangda phamliba nupi asina asumna haira ami nahakidi anabasu leiribani. Nupa asina amuk nupi eduda asumna hangami anabadi kamaina tawba aina ngairaklibase ngasidagina chahi 10 suraklabani. Dubu makhoi ani na hujik sanariba wari asi aikhoi miyamda nikthijana di khangande. Hairiba sin asi change tawduna mathangi sinda aikoida Devi Kobi lairabi nupi amabu aikoida ohalai. Mahakse internet supply tawbi nupi amasu oirami. Devi gi mama asisu wakhangi leina khara sunarami. Maram asina Devi na maki mama asiga ayamba matamda matam lemina duna adum wari watai sanaduna suleirami. Devi gi mama se ayamba matamda soiro londuna suleirami. Nongmadi Devi da maki mama asina asumna hairami. Akhoi singadu akhoi gi nakta soidana maki laklagani aduga nahak puchu puraga chapi khragani. Sumna mamana mathwai nungaitaba si uba matamda Devi na maki mama aduda asumna hairami. Ma kari sukhan ganuo mafam asida kanamta laoye aibu kanamta na puroye. Wayesi hairaba matungda maki mama asibu nuksina konjanbirami. Devi na Devi gi mama asida amukas asumna hairami. Ima akhoi na piklingadigi imana asumna su haiduna laklibani. Akhoi gi nakta kanagumba khara laklaga akhoi gi chinau sing asibu puduna chakhigani haibani. Adubu ngasi phawbuda akhoi gi nakta kanamta lakte. Ima na kari suwaganu akhoi bu kanamta na puroye. Devi gi wahesi taba matamda maki mama aduna Devi gi mabung adugi khanbada amu wazara ami. Mamana asumna masanupa adugi wazaba asi Devi na uba matamda maki mabung aduda mangna call tawrami aduga asumna hangami. Dada nahak hauji karaida leige. Devi gi mabung sinana asumna hairami ai hauji akhoi gi boss ka leminari akhoi gi drama adu numidangi night shift ta tare. Adubu nenana hairiba asidi haijanari bani mahakti hauji maki boss ki nupi aduga leminari bani. Aduga sinana maki boss ki nupi aduga leminari ba asigi maram asisu paisa gi damakta boss ki nupi adugi thabak khara tawbi boirami. Numit asidagi nenagi thabak asisu loibe yari bani. Maramdi makhoi gi boss ki nupi asina nenada asumna hairami. Akhoi ki thabak asi karigumba nahaki boss aduna khangkhiba tarabadi akhoi khudong thiba yamna tagani. Mathangi sinda nena adu mayumda halaami. Matang asida Devi na nenagi manakta changtuna yamna sauna asumna hairami. Nahana karigino nungti numit khudingi thengna asum yumda hanjalakliba ase akhoi gi ima se nai haiba se na khangliba natra. Nena su kari su haidabida mahaki ka aduda changkhirami. Mathangi ayukta Devi adu mahaki internet ki thabak adu tawba chatkirami.
Devi na hujik lakliba asisu police station da mahakki internet asi install tawwa laklibani adubu mafam asida police inspector ma thoraktuna Devi na internet connection tawwa lakliba ase tawhanganu haiduna thingami maramdi police inspector dugi nupi aduda Devi gi mabung nena aduna phattaba thabak kya torombagini madugi asawba aduna nena da taina dabida mahakki machanupi Devi do oina tainari bani chin assistance tawduna numidagi matamda Devi adu mahakki mamaga phamungda tumina duna leirami matang asida Devi gi masada makhoina leiriba room asigi nakanda kanagumma ma leibagi saminama phangami Devi su phamungdagi hogalaktuna room adugi mapanda thoraktuna kanano haiduna check toromi adubu mahangna kanagumba mata thengnaramde matang asida yum asigi manungda mamaida mark supa miyo ani khak ikang khangudana changa ami changlakliba miyo ani dugi manungda miyo amana Devi asibu phajanduna thamami atopa miyo ama aduna Devi gi mama asibu Devi gi mamang maktada ot naiba kaya ama tawirami matang asida masak khangdaba mamaida mark supa miyo ani asida sinagi boss adugi ko lama lami aduga makhogi boss aduna sinagi maramda hanga ami madudagi miyo ani aduna su sina hairiba misak adu yum asida hojik leiramdare haikhirami masi taba matamda Devi na khangami madudi makhogi mayumda hojik thokliba thodok asi mahakki mabung sinana maram oiragani haiba sini madudagi makhogi boss daram aduna makhoi ani aduda asumna haira ami sina adu yum aduda leitrabanina mahakki mama adu mafam aduda hato omo makhogi boss aduna hairakpagi matung ina mafam asida lakliba miyo ani asina Devi gi mama asibu Devi gi mamang maktada ising thanna yauruba batab adugi manungda namsanduna hato omi Devi di wamta ngangdabida mathwai nungaitana mamagi siduna tariba asiba haksang adu munni yengduna leirami thin assistance tawduna mathangi ayukta Devi gi yum asida police kaya ama laami adubu Devi gi yum asida lakliba police inspector asidi sinagi boss oiduna leirami aduga mahakse yamnasu paisa paiba sakti leiba misak amani mahakki mathakta ngasi phawbada kanagumba matana case tawba ngamdari matang asida yamna ngaklibadi hairiba nupa asida kanagumbana singnaba tarabadi singnariba misak adugi punsi loiba haiba sini objekti Devi gi masa aduda sauningba kaya ama phawrami adubu mahakki sauningba mayam adu mahakki mabung sinada loina tainarami maram asina mahakki mabung sina asibu mahakna mahakki yum asidigi tanthokkiba adu pamlammi adubu Devi na munna khalaba matungda mahakki na hairabada mahakki mabung asina tana kanamta leitire haina khalami numidangi matamda Devi na mahakki mamana thamamba posai sing adu mahakna check tawwa horami Devi na asum posai sing adu asum check torokpa matamda mamagi thainangai gi photo kaya ama thengnarami mahakna mahakki mamagi photo sing adu adum yengakpa matamda photo amada mahakki babagi photo yauduna leirami aduga hojik photo aside yauriba nupa asi atai kanamta nate aikhoina film horokpa matamda ukhiba nupa aduni aibidi film horokpa matamda nupi emaga satrang sanakiba misak aduni lenana photo asi munna sum yengduna leiringe matam asida room asigi mai asi mutkhirami tanja asida mahakki masa asida yamna hainadaba ma phawrami aduga mahakki nakana asida su kanagumba masu phamduna leibagi mongda su toromi madudagi Devi na mahakki mamai adu tunglomda satlauna leithokduna yenguba matamdadi mahakki mama adudi phamduna leirami masi uba matamda Devi gi masa adudi yamna akiba ma phawrami maramdi mahakki mama adudi sikhrabani matang asida ikang kangokdana mahakna leiriba ka asigi mai asi laami matam asida mahakki mama adu ikang kangokdana mangkhirami madudigi Devi na mahakki wakhanda khalami hojik mahakna ukhiba mahakki mama gi saktam adu mahakki wakhanda khanjanbadagi uboiramgani haiduna hairiba sin assistance tawduna mathangi ayokta Mr. Agan hairiba nupa asibu aikhoido holai nupa asi atai kanamta nate Devi amadi sena makhoi anigi babani aganna mafam asida lakliba asichu mahakki masa ani asibu unaba laklibani adubu Devi nadi mahakki mapa agan asiga onsanaduna wari saba pamlamde maramdi makhoigi mapa asina makhoibu ngasidagina sahi kya mamangdigi langthoktuna thambibagini maram asina makhoigi punsi asichu asumna wana hinglibani madudagi makhoi anigi mapa aganaduna masa ani aduda sumna haira ami aina mafam asida lakliba ase nakhoi ani bu lawwa laklibani adubu Devi di mapa na hariba wa aduda yaningamde adubu mahakki mabung sina adudi mapa na hariba aduda yaningami madudagi aganna mahakki masa ani aduda mamagi photo adu utuna asumna haira ami nahakki mamana sikraba matungda nakhoigi thabak adusu tatkhre maram asina hojikti nakhoigi nafamda paisa amata leitrabani hojik nakhoina yum asibu mato karamna chalaiduna leigadoribano madudagi Mr. Aganna mahakki machanupa sena aduda chalamdaida asumna hairami sina nahakna nahakki nachanupi Devi asibu gyan tanaba phajana wari sabiyu ai amuk nakhoi anibu lawwa lakhige
wai asi hairamlaga mahaki mapa adu mafam asi thadokuna chatkhirami numit asigi numidangda Devi adu phamungda tumduna leirami matang asida Devi gi manakong aduda makhoigi bathroom adudagi toti gi konjin adudagi ising drop tabagi makhon adu tara ami madudigi Devi gi wakhana khalami bathroom da leiriba toti konjin adu mahaki mabung sinana hangtoombo irongani haiduna madudigi Devi na mapanda thoktuna toti konjin adu amuk thingjalami masigi matungda Devi na yum aduda changpa matamda makhoigi yum manungda leiriba washroom adugi manungdagi toti konjin ama amu ising thadoktuna leibagi makhon adu tara ami chenasu makhoigi bathroom adugi maikeida tamna changa ami matang asida Devi na mahaki mamagi konjen adu manakong aduda yamna tamna tara ami maram aduna Devi adu yamna kina bathroom adugi maikeida munne yengduna leirami tanja asida washroom asigi ka manungdagi ikhang khongduna Devi gi mama aduna asumna haira ami Devi aibu mukta kanbiyo adudagi Devi na bathroom adugi thong adu hangtoktuna satlauna changchalami mata asida Devi na batab adugi mathakta mamagi asiba haksang aduna taduna laikhiba mawng adu mahangna urami tanja asida makhoigi bathroom asigi thong asi ikhang khangduna mathanta lonchatkirami batab adugi manungdagina Devi gi mama adugi mamaida I mayam taiduna thoraga mahaki masanupi Devi gi mamai aduda mamagi makhut aduna paira ami masi uba matamda Devi gi masa adudi hena kiba phawkhirami madudagi Devi adu yamna kana laura ami tanja asida Devi gi mama aduna masanupi Devi aduda isanupi Devi aiche hauji awafamda tare nahangna aibongta kanbiu hainasu yamna kana hairami madudagi Devi adusu yamna pakhana mahaki mamit adu satlauna pangthora ami masida aikhoina khangba ngami haujik Devi na ukhiba sing adu mahaki mamangda loina ubane haibani Devi na asumna yamna kana laukhibagi makhon adu tabana maram oraga mahaki mabung sena adusu mahaki room aduda changami aduga sinana mahaki machanupi Devi aduda asumna hairami Devi nahak munna taw aikhoina yum asida leiba haiba asi afaba oiroi hauji aikhoina yum asida leiba haiba asidi aikhoigi imagi ningsingningai gi khudam ngaktani maram asina aikhoina yum asi thadoktuna chatpa haiba sina fagani Devi su mahaki masada akiba amadi ngauchatnabagi mawng asi masa mathata khangakpa asina maram oraga mahaki mabung sinana haidiba asi yarami mathangi yokta Mr. Agan adu mahaki masa ani adubu lawba yum asida laami sina amadi Devi makhoi ani su makhoi ani gi pot thana yaurba luggage adu karimta haidabida puthora ami aduga mahaki mapa aduga loinana yum asi thadoktuna chakhirami hojikti makhoi sing adu makhoigi mapagi yum aduda yaura ami duga Mr. Aganna mahaki masa ani adubu makhoigi yumda thabak sunaba leiba nupi hesti aduda masakta ami hesti hariba nupi asina yum asigi thabak sing asi ayamba loina suduna leiribani makhoi sing aduna yum manungda changaba matungda makhoigi mabo Gayatri aduga su unarami hariba nupi asini film asigi horokpa senda kanagumba mana jangalda chenduna chatkiba nupi adu matang aduda Gayatri hariba nupi asi kari thokhrage haiba adu aikhoida khangandabani adubu hojikti Gayatri hariba nupi asi hingduna leiramle masigi matungda hojikti makhoi myam adu makhoigi numidangi chak chanabagi matam adu yaura ami matang asida Gayatri hariba nupi asina mahaki masu sing aduda makhoigi yum asigi chanabi sing adu loina lirami makhoigi yum asigi mapa mapu sing asi thainingaidagi business tawduna loina hingak poirami masida sunatna makhoigi family gi makok asi nupi na dum handle tawduna hingak pasoirami maram asina makhoigi charon churon amadi generation khudimakta nupi na lead tawduna adum chalak poirami ramasina ayangna sikraba matungda Devi nahangna muk yum asi loina panatuna puraga lehaugadoribani numit asigi numidangi matamda sinana yum asibu koina chattuna yengami mahangna sum lakpa matamda hek yengbada hainadaba photo kaya ama walda pinna thetuna leiba adu mahangna thengnarami theliba photo mayam adugi marakta photo khara amadi makhoigi mamai aduda angangma machugi kolomna cross mark chu thamami hariba room asimaktadasu thong ama lerami thong adugi manungdagi ikhang khangokdana kanagumba mana thong asibu yamna kanna thila ami madudigi sinana khangami ka asigi manungda kanagumba ma soidana maki leire haina sinana thong asibo hangtokke haiduna tawba matamda makhoigi yum asida thabak suduna leibi hesti haina khangnaba nupi adu laktuna ka asi thong hanganu haiduna thingami duga mahangna sinada asumna swairami leiriba ka asi aikhoi kanamtana changnadaba nakhoigi boboki aronba ka amani maramasina ngasi phawada thong asi kanamtana hangba yabagi ayaba pide numit asigi numidangda Devi na phamungda tumduna isai taduna leiba adu aikhoida uhalai tanja asida Devi gi manakong aduda yamna hainadaba khonjel ama tara ami maramasina mahangna tariba isai adu muthatlami matang asida Devi na mahangna leiriba ka adugi thongnaugi nakanda kanagumbi ma leptuna leiba adu mahangna urami
mahangna asum munne yengseluraba matamdadi lepliba nupi asi kanam toiramde mahaki sikraba mamadu oiduna lerami aduga mahaki mamagi maithong asi hek yengba matamda akibage masakni maramdi mamagi maithong asi I yamna tairami aduga pibamsu yamna kairami madudigi Devi na mukhalami mahangna hujik uriba sing asi mahaki wakhanda ubo oirangani haiduna mahaki mamai adu phaijup aduna kupsan khirami aduga phaijup adu amu hangtoroktuna mahaki mama adu leiribra haiduna yengakpa matamdadi mahaki mama adudi mahangna hipliba phamung adugi makhongda mamai mamit adu pibam sokpa makai phamduna leirami masi uba matamda Devi gi masa adudi akibana kham thengkhre maram masina mahaki phaijup adu amu khanna mamai mamit adu loina khumjanduna chingkhat khirami aduga phaijup adugi masidigi mahaki mamit adu lon ali thoroktuna mama adu leiribra haiduna amuk check tawrami matam asida Devi gi mama adudi mahaki manakta tapna tapna adum naksala ami maram asidagi Devi adu henda ki khibana maram orga mafam asida mahak yamna kanna lawro ami hairiba sin asi change tawduna mathangi ayukta makhogi mabong oiriba Gayatri aduna sina amadi Devi makhoi ani asibu makhogi farm aduda puduna lami Gayatri na Devi da asumna hairami hauji aikoina sanga mayam ama loibagi business tawriba asi aikoina thainangai dige dum tawroknaba business amani makoina mafam asida tawriba asi sanga singa si hatoklaba matungda sanga singa si sadong asi yonbagi thabak tawbo oirami Devi su sanga sempham aduda changaktuna sa semliba sing adu yengami mahangna sumna uriba asi ngasina ahanbani madudagi Devi gi mamit asida room asida kari karino wakhanda sagatuna panguda uraami matang asida sa sempham asigi manakta mahaki mama adusu leimaida taraga leirami aduga mioi kayamana mahaki mama asisu hatokpagi mongdasu mahana urami sumna mioi karana mahaki mama gi mangak samaduda thangna thinba asina maram oraga I mayam amasu thoraami asumna Devi na mahaki mamit aduda panguda uba sina maram oraga mahak hauji makok ngawrokpadigi mafam asida phajana orami Gayatri amadi Hesti makhoi ani thoroktuna Devi asibu phajana yengsenbirami masigi matungda Gayatri na Dewi hairiba mahaki masu nupi asibu makhoigi mafam asida thabok suduna leiba Jaka haiba nupa asida masak taami madudigi makhoigi mafam asida leiriba report sing adu Devi na parami matang asida Jaka na Devi da asumna hairami ngasidagina chahi 3-4 gi mamangdagi aikhoigi business ase loss oiduna lakli madudagi Devi na makhoigi business gi wari sing adu notes adu da yauriba sing adu loina parami masida Devi na khangba ngamami madudi makhoigi mabo Gayatri asi 1935 ke matamdagi makhoigi business ase haure haibani aduga mahaki wakhanda asumna su khalami masi kamaina oithokadoribano mahakna matam adudagi mahaki business ase horokpa tarabadi mahak hojik chai 100 gi mathakta punsire aduga mahaki masak asina hojik phawbada karigi naha oiduna adum leiriba hairiba sin asi change tawduna mathangi sinda makhoigi yum aduda mu ulai hojik Gayatri amadi Hesti makhoi ani lona wari sanaduna leirami Hesti na Gayatri da asumna hairami hojikti nakhoigi sanga gi karba tawriba pharmacy nakhoigi nasoni asi lakpadagi chakholagani adubu makhoi ani lakpadagi chakholakpa tarabasu naki nasa adudi sondarae maram asina aikhoina lighten khorambagi thorum adu upai ma natraga upai ma tawduna yamna thuna tawnaba honase makhoi ani sanari bowari asi kaasigi mapandana sinana leptuna lona taduna leiribani adubu soibidagi sinana paiba potnama makhata takhirami masida Hestina su khangami makhoi ani na hojik sanari bowari asi kanagumbo mana taduna leiri haibani madudigi Hesti edu kadugi mapanda thoroktuna kanano haiduna check tawrami Sinasu Hestina mahakpu ukiba tare haiduna kaasigi kachilamada lotuna leirami Hestina kaasidigi thokraba matungda sinadu mahaki machanupi Devi gi kaaduda changami aduga mahakna asumna hairami hojik aikhoigi bo Gayatri gi masa asi yamna kana nare maram asina makhoina aikhoi khangandabida karigumba thabak amadi tawgadore masina maram oraga mafam asida phattaba kaya amasu thorokpa yai aduna aikhoi ani yumachi tharoktuna chalasi masida Devi na mahaki mabung sinaduda asumna hairami nahak wakhantana amuktadi leyu aikhoigi bo Gayatri asi chahi 100 helavani mahakna bu kaidogdoribano mahakna aikhoigi sasan gi pharmacy ngasidagina chahi kayagi mamangdagi tawroklibani ahal loirabanina ahal gi laina haiba adudi masida nahakna ka hena khanjalunu masanapi gi wai asi tarba matungda sina adusu ka sidagi karimta haidabida thokhirami sinana ka sigi mapanda thorokpa matamda mahaki mapa aduga factory adugi manager aduga numidagi matam aduda lona wari sanaduna leiramba adusu mahakna urami somdana Devi na chakhum aduda mahakna thaknaba cha semduna leirami tanja asida chakhum asigi thongnaugi mapandagi karigumba khonjel ama taraami madudagi Devi na mahaki mama edu leithoktuna thongnaugi maike aduda yenga ami masida mahaki mama gi sakta madu arapada yamna phibam zadana lepaga leiba adu mahakna urami
ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯃꯃꯥꯒꯤ ꯃꯅꯥ ꯑꯗꯨꯗ ꯆꯦꯟꯁꯤꯟꯕ ꯃꯇꯝꯗꯗꯤ ꯂꯦꯞꯂꯝꯂꯤꯕ ꯑꯁꯤ ꯍꯦꯁꯇꯤ ꯑꯣꯏꯅ ꯑꯣꯟꯈꯤꯔꯝꯃꯤ꯫ ꯑꯁꯦꯡꯕꯃꯛꯀꯤꯗꯤ ꯗꯦꯋꯤꯅ ꯍꯦꯁꯇꯤꯒꯤ ꯁꯛꯇꯝ ꯑꯁꯤꯕꯨ ꯃꯍꯥꯛꯀꯤ ꯃꯃꯥꯒꯤ ꯁꯛꯇꯝꯗ ꯑꯣꯏꯅ ꯎꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯗꯦꯋꯤꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯂꯩꯕ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯍꯦꯁꯇꯤꯅ ꯃꯍꯥꯛꯄꯨ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯔꯨꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯍꯥꯛ ꯀꯩꯗꯧꯔꯦ ꯍꯥꯏꯅꯁꯨ ꯍꯪꯉꯝꯃꯤ꯫ ꯗꯦꯋꯤꯅꯁꯨ ꯀꯔꯤꯁꯨ ꯇꯧꯗꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯦꯁꯇꯤꯗ ꯀꯣꯏꯁꯟ ꯑꯃ ꯍꯪꯉꯛꯑꯝꯃꯤ, ꯑꯩꯈꯣꯏꯒꯤ ꯕꯣꯛ ꯒꯥꯏꯇ꯭ꯔꯤ ꯑꯁꯤꯅ ꯁꯥ ꯉꯥꯒꯤ ꯐꯥꯔꯝ ꯇꯧꯔꯛꯂꯤꯕ ꯑꯁꯦ 1935ꯒꯤ ꯃꯇꯝꯗꯒꯤꯔꯥ? ꯍꯦꯁꯇꯤꯗꯤ ꯗꯦꯋꯤꯅ ꯑꯁꯤꯒꯨꯝꯕ ꯀꯣꯏꯁꯟ ꯑꯃ ꯍꯪꯉꯛꯄ ꯑꯁꯤꯗ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯑꯉꯛꯄ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯦꯁꯇꯤꯅ ꯗꯦꯋꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯃꯁꯤꯒꯤ ꯋꯥ ꯑꯁꯤ ꯅꯉꯣꯟꯗ ꯀꯅꯥꯅ ꯍꯥꯏꯔꯛꯂꯤꯕꯅꯣ? ꯗꯦꯋꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯑꯝꯃꯤ, ꯑꯩꯈꯣꯏꯒꯤ ꯐꯦꯛꯇꯔꯤꯗ ꯃꯦꯅꯦꯖꯔ ꯑꯣꯏꯕ ꯖꯀꯥꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄꯅꯤ꯫ ꯍꯦꯁꯇꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯑꯝꯃꯤ, ꯅꯉꯣꯟꯗ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯍꯥꯏꯔꯛꯄ ꯋꯥ ꯑꯃꯠꯇ ꯅꯪꯅ ꯊꯥꯖꯕ ꯌꯥꯗꯦ꯫ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯃꯌꯥꯝ ꯑꯁꯤꯅ ꯅꯍꯥꯛꯀꯤ ꯕꯣꯕꯣꯛꯀꯤ ꯕꯤꯖꯤꯅꯦꯁ ꯑꯃꯗꯤ ꯅꯍꯥꯛꯀꯤ ꯕꯕꯥꯒꯤ ꯕꯤꯖꯤꯅꯦꯁ ꯑꯁꯤꯕꯨ ꯌꯥꯝꯅ ꯀꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯒꯤ ꯃꯔꯝꯗ ꯄꯪꯍꯥꯏꯗ ꯍꯥꯏꯖꯜꯂꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤꯅ ꯑꯁꯤꯒꯨꯝꯂꯕ ꯐꯠꯇꯕ ꯄꯥꯎꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯕꯨ ꯃꯤꯡꯆꯠ ꯊꯤꯅꯕꯒꯤꯗꯃꯛꯇ ꯁꯟꯇꯣꯛꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯦꯁꯇꯤꯅ ꯗꯦꯋꯤꯗ ꯑꯦꯗꯚꯥꯏꯁ ꯈꯔ ꯄꯤꯔꯝꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯆꯠꯂꯝꯗꯥꯏꯗ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯝꯃꯤ, ꯅꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯃꯁꯤꯒꯤ ꯃꯔꯝꯗ ꯈꯪꯗꯕ ꯗꯥꯎꯠ ꯂꯩꯔꯕꯗꯤ ꯅꯍꯥꯛꯀꯤ ꯕꯣꯕꯣꯛꯀꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯍꯪꯉꯨ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯍꯦꯁꯇꯤ ꯑꯗꯨ ꯒꯥꯏꯇ꯭ꯔꯤꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯒꯥꯏꯇ꯭ꯔꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯏꯐꯝꯗ ꯃꯇꯝ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯑꯒꯟ ꯑꯃꯗꯤ ꯖꯀꯥ ꯃꯈꯣꯏ ꯑꯅꯤꯒꯤ ꯄ꯭ꯂꯥꯟ ꯑꯗꯨ ꯍꯧꯈꯤꯗꯣꯔꯦ꯫ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯇꯝ ꯂꯩꯇ꯭ꯔꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯊꯕꯛ ꯑꯁꯤꯕꯨ ꯇꯧꯅꯕꯒꯤꯗꯃꯛꯇ ꯉꯁꯤꯗꯒꯤꯅ ꯆꯍꯤ 10ꯒꯤ ꯃꯃꯥꯡꯗꯒꯤ ꯉꯥꯏꯔꯛꯂꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯄꯥꯝꯂꯤꯕ ꯊꯕꯛ ꯑꯗꯨ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯃꯛ ꯌꯥꯝꯅ ꯊꯨꯅ ꯇꯧꯊꯣꯛꯄꯅ ꯐꯒꯅꯤ꯫ ꯒꯥꯏꯇ꯭ꯔꯤꯅ ꯍꯦꯁꯇꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯅꯍꯥꯛꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯌꯥꯔꯣꯏ꯫ ꯑꯩꯈꯣꯏꯅ ꯊꯕꯛ ꯑꯁꯤ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯑꯃꯒꯤ ꯃꯇꯝ ꯑꯃꯒꯁꯨ ꯂꯧꯈꯤꯒꯅꯤ꯫ ꯍꯧꯖꯤꯛ ꯃꯈꯣꯏ ꯃꯌꯥꯝꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯁꯤꯗ ꯑꯩꯈꯣꯏꯗ ꯆꯔꯥꯡꯅꯕ ꯑꯃꯗꯤ ꯄꯣꯛꯍꯜꯂꯤ, ꯍꯥꯏꯕꯗꯤ ꯃꯈꯣꯏꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯂꯣꯏꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯁꯣꯏꯗꯅꯃꯛꯀꯤ ꯈꯪꯉꯛꯀꯅꯤ꯫ ꯁꯣꯝꯗꯅ ꯃꯈꯣꯏꯒꯤ ꯑꯣꯐꯤꯁ ꯑꯁꯤꯗ ꯖꯀꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯂꯩꯕ ꯑꯗꯨ ꯑꯩꯈꯣꯏꯗ ꯎꯍꯜꯂꯛꯏ꯫ ꯑꯗꯨꯒ ꯖꯀꯥꯅꯁꯨ ꯈꯪꯕ ꯉꯝꯃꯝꯃꯤ ꯃꯗꯨꯗꯤ ꯉꯁꯤ ꯑꯁꯦ ꯃꯈꯣꯏꯒꯤ ꯑꯣꯐꯤꯁ ꯑꯁꯤꯒꯤꯗꯤ ꯁꯨꯇꯤꯅꯦ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯒꯥꯏꯇ꯭ꯔꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯃꯁꯨ ꯑꯅꯤ ꯑꯗꯨꯒꯤꯗꯃꯛꯇ ꯆꯥꯅ ꯊꯛꯅꯕ ꯀꯌꯥ ꯂꯥꯡꯗꯨꯅ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯑꯃ ꯇꯧꯔꯤ ꯍꯥꯏꯕ ꯑꯁꯤ ꯈꯪꯉꯝꯃꯤ꯫ ꯖꯀꯥꯅ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯅ ꯇꯧꯒꯦ ꯈꯜꯂꯤꯕ ꯄ꯭ꯂꯥꯟ ꯑꯗꯨ ꯇꯧꯍꯧꯔꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯖꯀꯥ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯍꯩꯅ ꯁꯤꯡꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯤꯁꯇꯔ ꯑꯒꯟ ꯑꯗꯨꯗ ꯃꯍꯥꯛꯅ ꯀꯣꯜ ꯇꯧꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯖꯀꯥꯅ ꯑꯒꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯉꯁꯤ ꯑꯁꯦ ꯒꯥꯏꯇ꯭ꯔꯤ ꯑꯃꯗꯤ ꯍꯦꯁꯇꯤ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯌꯥꯝꯅ ꯊꯕꯛ ꯆꯤꯟꯕ ꯅꯨꯃꯤꯠ ꯑꯃꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯊꯕꯛ ꯆꯤꯜꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯈꯟꯅꯕ ꯄ꯭ꯂꯥꯟ ꯑꯗꯨ ꯇꯧꯍꯧꯔꯁꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯃꯤꯁꯇꯔ ꯑꯒꯟ ꯑꯗꯨ ꯐꯦꯛꯇꯔꯤꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯁꯤꯅꯥ ꯑꯗꯨꯕꯨ ꯎꯅꯕ ꯂꯥꯛꯑꯝꯃꯤ꯫ ꯑꯒꯟꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯁꯤꯅꯥ ꯑꯗꯨꯗ ꯒꯥꯔꯤ ꯁꯣ ꯑꯃ ꯄꯤꯗꯨꯅ, ꯒꯥꯔꯤ ꯑꯁꯤ ꯅꯍꯥꯛꯅ ꯊꯧ, ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯅꯍꯥꯛꯀꯤꯗꯃꯛꯇ ꯊꯝꯂꯤ꯫ ꯃꯁꯤꯕꯨ ꯅꯍꯥꯛꯅ ꯉꯁꯤ ꯅꯠꯇ꯭ꯔꯕꯁꯨ ꯍꯌꯦꯡ ꯄꯨꯊꯣꯛꯎ꯫ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯊꯕꯛ ꯑꯁꯤ ꯇꯧꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯇꯧꯒꯅꯤ ꯍꯥꯏꯕꯒꯤ ꯄ꯭ꯔꯣꯃꯤꯁ ꯑꯃ ꯍꯥꯟꯅ ꯑꯩꯉꯣꯟꯗ ꯇꯧ꯫ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯔꯝꯗꯁꯨ ꯑꯩꯅ ꯅꯉꯣꯟꯗ ꯍꯧꯖꯤꯛ ꯍꯥꯏꯕ ꯄꯥꯝꯗꯦ꯫ ꯃꯈꯣꯏ ꯑꯅꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯅ ꯐꯦꯛꯇꯔꯤ ꯑꯗꯨꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯌꯨꯝ ꯃꯅꯨꯡꯗ ꯗꯦꯕꯤ ꯑꯗꯨ ꯃꯍꯥꯛ ꯕ꯭ꯔꯁ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯕ꯭ꯔꯁ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯃꯨꯕ ꯃꯆꯨ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯕ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯊꯦꯠꯂꯤꯕ ꯃꯤꯡꯖꯦꯜ ꯑꯁꯤꯗꯒꯤ ꯎꯔꯝꯃꯤ꯫ ꯃꯁꯤ ꯎꯕꯗ ꯗꯦꯕꯤ ꯑꯗꯨꯗꯤ ꯌꯥꯝꯅ ꯄꯥꯈꯠꯅ ꯃꯍꯥꯛꯀꯤ ꯃꯃꯥꯏ ꯑꯗꯨ ꯂꯩꯊꯣꯔꯛꯇꯨꯅ ꯌꯦꯡꯉꯛꯄ ꯃꯇꯝꯗꯗꯤ ꯂꯦꯞꯂꯝꯂꯤꯕ ꯃꯤꯁꯛ ꯑꯁꯤꯗꯤ ꯍꯦꯁꯇꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯦꯁꯇꯤꯅ ꯗꯦꯋꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯍꯧꯖꯤꯛ ꯅꯍꯥꯛꯄꯨ ꯅꯍꯥꯛꯀꯤ ꯅꯕꯣꯛ ꯒꯥꯏꯇ꯭ꯔꯤ ꯑꯗꯨꯅ ꯀꯧꯍꯧꯋꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯦ ꯍꯦꯁꯇꯤ ꯑꯃꯗꯤ ꯃꯤꯁꯇꯔ ꯑꯒꯟ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯁꯇ꯭ꯔꯪ ꯁꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯐꯝꯅꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯒꯥꯏꯇ꯭ꯔꯤꯅ ꯗꯦꯋꯤ ꯑꯁꯤꯗ ꯃꯍꯥꯛꯅ ꯄꯥꯝꯒꯗꯕ ꯄꯣꯠ ꯃꯌꯥꯝ ꯑꯃ ꯎꯠꯂꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤꯁꯨ ꯏꯁꯩ ꯇꯥꯕ ꯌꯥꯕ ꯀꯦꯁꯦꯠ ꯗꯤꯛꯁ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯂꯩꯔꯤꯕ ꯀꯦꯁꯦꯠ ꯗꯤꯛꯁ ꯃꯌꯥꯝ ꯑꯁꯤꯗꯒꯤ ꯅꯍꯥꯛꯅ ꯑꯄꯥꯝꯕ ꯀꯦꯁꯦꯠ ꯑꯃ ꯊꯥꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯁꯤꯗ ꯗꯥꯟꯁ ꯇꯧꯃꯤꯟꯅꯁꯤ꯫ ꯗꯦꯋꯤꯁꯨ ꯃꯍꯥꯛꯀꯤ ꯃꯕꯣꯛ ꯒꯥꯏꯇ꯭ꯔꯤꯅ ꯍꯥꯏꯕ ꯋꯥ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯀꯦꯁꯦꯠ ꯗꯤꯛꯁ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯌꯥꯝꯅ ꯐꯖꯔꯕ ꯃ꯭ꯌꯨꯖꯤꯛ ꯀꯌꯥ ꯑꯃ ꯊꯥꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯗꯥꯟꯁ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝ ꯗꯥꯟꯁ ꯇꯧꯔꯝꯕꯗꯒꯤ ꯒꯥꯏꯇ꯭ꯔꯤ ꯑꯗꯨ ꯈꯪꯍꯧꯗꯅ ꯃꯐꯝ ꯑꯁꯤꯗ ꯋꯥꯟꯊꯔꯛꯑꯝꯃꯤ꯫ ꯁꯣꯝꯗ ꯃꯄꯥꯟꯂꯣꯝꯗꯅ ꯃꯤꯁꯇꯔ ꯑꯒꯟ ꯑꯃꯗꯤ ꯍꯦꯁꯇꯤ ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯕ ꯁꯇ꯭ꯔꯪ ꯑꯗꯨꯗ ꯃꯤꯁꯇꯔ ꯑꯒꯟ ꯑꯗꯨ ꯄꯣꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯍꯦꯁꯇꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯁꯨ ꯒꯥꯏꯇ꯭ꯔꯤꯒꯤ ꯀꯥ ꯑꯗꯨꯗ ꯂꯥꯛꯑꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯒꯥꯏꯇ꯭ꯔꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯋꯥꯟꯊꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯃꯍꯥꯛꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯍꯦꯁꯇꯤ ꯑꯃꯗꯤ ꯗꯦꯋꯤ ꯃꯈꯣꯏ ꯑꯅꯤꯅ ꯒꯥꯏꯇ꯭ꯔꯤ ꯑꯁꯤꯕꯨ ꯐꯃꯨꯡ ꯃꯊꯛꯇ ꯐꯖꯅ ꯊꯥꯡꯒꯠꯄꯤꯔꯝꯃꯤ꯫ ꯗꯦꯋꯤꯅ ꯍꯦꯁꯇꯤꯗ ꯑꯩꯈꯣꯏꯒꯤ ꯕꯣꯕꯣꯛꯁꯦ ꯀꯩꯗꯧꯔꯒꯦ ꯍꯥꯏꯅ ꯍꯪꯉꯝꯃꯤ꯫ ꯍꯦꯁꯇꯤꯅ ꯗꯦꯋꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯅꯍꯥꯛꯀꯤ ꯕꯣꯕꯣꯛ ꯒꯥꯏꯇ꯭ꯔꯤ ꯑꯁꯤ ꯊꯕꯛ ꯍꯦꯟꯅ ꯁꯨꯕꯗꯒꯤ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯁꯤ ꯅꯥꯕꯗꯒꯤ ꯇꯧꯔꯤꯕꯅꯤ꯫ ꯍꯦꯁꯇꯤꯅ ꯑꯃꯨꯛꯀꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯅꯍꯥꯛꯀꯤ ꯕꯣꯕꯣꯛ ꯒꯥꯏꯇ꯭ꯔꯤ ꯑꯁꯤꯅ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯌꯨꯝꯒꯤ ꯍꯧꯖꯤꯛ ꯄꯨꯔꯤꯕ ꯕꯥꯔ ꯃꯌꯥꯝ ꯑꯃꯗꯤ ꯅꯈꯣꯏꯒꯤ ꯕꯤꯖꯤꯅꯦꯁꯀꯤ ꯊꯕꯛ ꯃꯌꯥꯝ ꯑꯁꯤꯁꯨ ꯅꯍꯥꯛꯅ ꯂꯣꯏꯅ ꯇꯧꯍꯧꯒꯗꯧꯔꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯁꯤꯟ ꯑꯁꯤ ꯆꯦꯟꯖ ꯇꯧꯗꯨꯅ ꯃꯤꯁꯇꯔ ꯖꯀꯥ ꯑꯃꯗꯤ ꯃꯤꯁꯇꯔ ꯑꯒꯟ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯎꯅꯔꯝꯃꯤ꯫ ꯃꯁꯤꯗ ꯃꯤꯁꯇꯔ ꯑꯒꯟꯒꯤ ꯃꯐꯝꯗ ꯂꯩꯕ ꯕꯣꯛꯁ ꯃꯆꯥ ꯑꯗꯨ ꯄꯨꯊꯣꯔꯛꯑꯝꯃꯤ꯫ ꯖꯀꯥꯅ ꯃꯤꯁꯇꯔ ꯑꯒꯟꯗ ꯍꯪꯉꯝꯃꯤ, ꯑꯩꯈꯣꯏꯅ ꯊꯕꯛ ꯑꯁꯤ ꯊꯨꯅ ꯇꯧꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯃꯁꯤ ꯆꯪꯒꯗ꯭ꯔꯥ?
Masida Mr. Aganna muhaira ami aikoina thabak asi matau karamna yamna thuna tawgadoribano aduga punamak sing asi matau karamna yamna thuna ahongbo ohengadoribano hujikti aigi cha ani edu mafam asida lakibadagi aikoigi sanga gi pharmacy su yamna chawkhat khare aduga aikoina thabak asi hekta hathu atuna tawbasu ngamoidribani maramdi aigi imagi hakchang manungda phatraba lai amagi thawai yauduna leiribani matang asidagi ngasaidigi aikoida phumduna leiba wari kaya ama aikoida khangalai Sengba makidi Gayatri hariba nupi adugi hakchang manungda phatraba thawai ama yauduna leiribani maram asina makhoi sing aduna Dewi hariba nupi asibo amuk sizinanaba tawribani hojik makhoigi yum asida phatraba laigi thawai amana makok oiduna palaga leiribani hariba phatraba thawai asina makhoigi mari matagi nupigi hakchang khaktangda changba ngammi Mamangi ngalingai matamda haibadi Gayatrina naha oiringai matamda phatraba thawai asina Gayatri gi hakchang manungda changan kibo oirami adubu hojikti Gayatri hariba nupi asi chahi yamsalakpa amadi ahal oisalakpana maram oiraga mahakki hakchang manungda yauriba thawai asina anauba naha oiriba nupi amabu darka tarami maram asina mamangi matamda hesti amadi Gayatri makhoinina lona kada wari sanakhiba adu mahakki hakchang da yauriba thawai adu Dewi da hapchanche haibagini masigi damakta makhoina karigumba laison tinson ama tawgadoribani asiguma thabak sing asi Mr. Agan amadi Jaka makhoinina pamdabana maram oiraga thingnabagi damakta tawribani maram asina hojikti mamangi matamda chamamna duna leramba wari mayam adu hojik matang asida aikoida gyan tahalli Gayatri gi hakchang manungda phatraba thawai ama yauri haiba asidi aikoina khangi aduga thawai adu Dewi gi hakchang manungda mo hapchanaba honai haiba si aikoina matang asidagi khangi airiba wari mayam asi Mr. Aganna Jaka da loina libo oirami Mr. Aganna Jaka da amukasu asumna hairami hesti hariba nupi aduna aigi ma Gayatri asida hariba thabak asibu tawnabagi damakta hanjana insanduna su leiribani adubu aidi makhoina sinariba plan asi yaningde maramdi aidi aigi sasing asibu makhoigi makhotegi kanba pami airiba sin asi change tawduna mathangi sinda Mr. Agan adu mahangna ngasai porakhiba box adu paiduna yum adu da changa ami box asigi manungdasu yamna sakti leiraba thang ama yauduna leirami Masidasu natana mahak amadi mahakki mamagi ariba photo kaya amasu yauduna leirami masi yengduna Agan adu thawai nuwaitana kapsarami maramdi mahakna mahakki mama asibu hatpa laklibani asengba makidi mahakki mama asibu mahakna hatpa pamdabani adubu mahakki mamagi hakchang manungdi yauriba thawai asi mama asi hatokpa tarabadi sigani haina khanbagini Masidasu natana mahakna asumna tawba tarabadi mahakki masa anigi thawai su kangani haina khanbagini asigi matungda Mr. Agan aduna mahakki mamagi manakta thang adu paiduna mama adubu hatpa laami adubu mahakna mahakki mama adu hatrengagi mamangda makhoigi mafam asida leiba hesti hariba nupi adu Mr. Agan gi manakta changtuna Mr. Agan gi mangak samaduda mahakna pairakpa thang amana hanjana thinduna Mr. Agan asibu mafam asida hatoami Mr. Agan gi asiba hakchang adu hestina makhoigi farm aduda puduna satkirami Mathangi yukta Mr. Jaka aduna makhoigi farm aduda Mr. Agan adubu unaba laami aduga Mr. Agan adubu mahakna kaukduna su laami masida Jaka aduna urami madudi Mr. Agan adu thawri yanduna makhoigi farm aduda leiramba adu madudagi Mr. Agan asi sire haiba si Jaka na khangami ahanbadadi Mr. Agan asi suicide tawraga sibane haina mahakna kalambani adubu mahakki mangak samaduda thangna thinbagi dak adu uba matamda Mr. Agan asi kanagumba mana hatokpane haiba si khangami Tanja asida makhoigi farm asida thabak suduna liba atopa miyoi kaya adusu farm aduda laami hariba matam asida atopa miyoi mayam aduna thawri janduna leiriba Mr. Agan gi manakta Jaka aduna leptuna leiba adu uba matamda Mr. Agan asi Jaka na hatpa oiramgani haiduna mangondo loina tainarami maram asina mafam asida leiriba miyoi mayam asina Jaka asibu phuba madi hatki haiba phau tawrami Jaka su mahakki thawai hingaurabadi haiduna mafam asidagi yamna kanna chenkirami tanja asida Devi amadi sina makhoi ani su mafam asida yaurami aduga mafam asida leiriba mi mayam asida mafam asida langnariba se karigino haiduna hange haiduna su honajarami adubu mafam asida leiriba mi mayam asina karimta hairamde madudagi sena amadi Dewi makhoi anidu farm adugi manungda changpa matamdadi mahakki mapagi asiba hakchang adu yanduna leiramba adu mahakna urami Jinadi mapagi asiba hakchang asi yanduna leiramba si uba matamda mahak thamo yamna kaikhirami madudagi makhoi mayam aduna mapagi asiba hakchang adu lautharami airiba sin asi change tawruba matungda mathangi sinda Jinana mahakki machanupi Dewi aduda aikhoi mafam asi thadokduna chatlasi hairami machanupi Dewi aduna natte aikhoi mafam asi thadokduna kaidongnuda chatloi Inana mu mahakki machanupi Dewi aduda gyan tanaba sumna hairami aikoina yum asida makha tana leithaba haiba asi aikoina karisu kanaroi aikoida khudongthiba mayam ama tarakani maram asina aikoi yum asi thadokduna chatkhiba haiba asina aikoi anigi khwaidigi phaba oigani adubu Dewi di mahakki mabungna hairiba asi karisu tabiramde
ꯍꯥꯏꯔꯤꯕ ꯇꯥꯟꯖꯥ ꯑꯁꯤꯗ ꯍꯦꯁꯇꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯁꯤꯅꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯈꯣꯏ ꯀꯔꯤꯁꯨ ꯋꯥꯒꯅꯨ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯁꯤ ꯖꯀꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯂꯣꯏꯅ ꯊꯣꯛꯍꯜꯂꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯤꯅꯥꯗ ꯅꯝꯕꯔ ꯈꯪꯗꯕ ꯑꯃꯗꯒꯤ ꯃꯉꯣꯟꯗ ꯃꯦꯁꯦꯖ ꯑꯃ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯃꯦꯁꯦꯖ ꯑꯗꯨꯗ ꯑꯁꯨꯝꯅ ꯏꯔꯛꯑꯝꯃꯤ ꯑꯩ ꯅꯪꯕꯨ ꯌꯨꯝ ꯑꯃꯗ ꯎꯅꯕ ꯄꯥꯝꯃꯤ ꯍꯥꯏꯅ ꯑꯦꯗ꯭ꯔꯦꯁ ꯊꯥꯔꯛꯑꯝꯃꯤ ꯃꯁꯤꯗꯒꯤ ꯁꯦꯅꯥ ꯑꯗꯨꯁꯨ ꯉꯁꯥꯏ ꯅꯨꯄꯥ ꯑꯗꯨꯅ ꯊꯥꯔꯛꯈꯤꯕ ꯑꯦꯗ꯭ꯔꯦꯁ ꯑꯗꯨꯗ ꯃꯊꯟꯇ ꯆꯠꯈꯤꯔꯝꯃꯤ ꯁꯣꯝꯗꯅ ꯗꯦꯋꯤ ꯑꯗꯨ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥꯒꯤ ꯐꯣꯇꯣ ꯑꯗꯨ ꯀꯣꯟꯗꯨꯅ ꯀꯥꯞꯆꯔꯒ ꯇꯨꯃꯤꯟꯅ ꯐꯝꯃꯒ ꯂꯩꯔꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯅꯥꯀꯟꯗꯒꯤ ꯃꯍꯥꯛꯀꯤ ꯃꯃꯥꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯛꯑꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯇꯨꯅ ꯌꯦꯡꯉꯨꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯗꯨ ꯁꯣꯐꯥ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯍꯟꯇꯛꯃꯨꯛꯇꯤ ꯗꯦꯋꯤꯅ ꯃꯍꯥꯛꯀꯤ ꯃꯃꯥꯒꯤ ꯁꯛꯇꯝ ꯑꯁꯤ ꯎꯖꯕ ꯃꯇꯝꯗ ꯃꯃꯥꯒꯤ ꯁꯛꯇꯝ ꯑꯁꯤ ꯀꯔꯤꯁꯨ ꯐꯤꯕꯝ ꯀꯥꯏꯔꯝꯗꯦ ꯃꯗꯨꯗꯒꯤ ꯗꯦꯋꯤ ꯑꯗꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯃꯃꯥꯒꯤ ꯃꯅꯥꯛ ꯑꯗꯨ ꯆꯪꯁꯤꯜꯂꯒ ꯃꯃꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯖꯔꯒ ꯃꯍꯥꯛ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯆꯔꯝꯃꯤ ꯑꯗꯨꯒ ꯗꯦꯋꯤꯅ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯁꯣꯛꯄ ꯋꯥꯔꯤ ꯀꯌꯥ ꯑꯗꯨ ꯃꯃꯥꯒꯤ ꯇꯝꯄꯥꯛ ꯑꯗꯨꯗ ꯍꯤꯞꯊꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯃꯃꯥ ꯑꯗꯨꯗ ꯂꯣꯏꯅ ꯂꯤꯔꯝꯃꯤ ꯑꯗꯨꯒ ꯗꯦꯋꯤꯅ ꯃꯃꯥ ꯑꯗꯨꯗ ꯅꯍꯥꯛꯅ ꯀꯔꯤꯒꯤꯗꯃꯛ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯤꯕꯅꯣ ꯍꯥꯏꯅꯁꯨ ꯍꯥꯏꯔꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯎꯕ ꯐꯪꯉꯤ ꯃꯗꯨꯗꯤ ꯍꯧꯖꯤꯛ ꯗꯦꯋꯤꯅ ꯍꯤꯞꯂꯤꯕ ꯑꯁꯦ ꯃꯍꯥꯛꯀꯤ ꯃꯃꯥꯗ ꯍꯤꯞꯂꯤꯕꯅꯦ ꯍꯥꯏꯅ ꯈꯜꯂꯤꯕ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯃꯥꯗ ꯍꯤꯞꯄ ꯑꯣꯏꯔꯝꯗꯦ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯒꯥꯏꯇ꯭ꯔꯤꯒꯤ ꯍꯛꯆꯥꯡ ꯃꯅꯨꯡꯗ ꯌꯥꯎꯕ ꯗꯤꯃꯣꯟꯒꯤ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯑꯗꯨꯗ ꯍꯤꯞꯄ ꯑꯣꯏꯔꯝꯃꯤ ꯁꯣꯝꯗ ꯑꯇꯣꯞꯄ ꯁꯤꯟ ꯑꯃꯗꯅ ꯉꯁꯥꯏ ꯁꯤꯅꯥ ꯑꯗꯨꯕꯨ ꯀꯧꯈꯤꯕ ꯃꯤꯁꯛ ꯑꯗꯨ ꯑꯇꯩ ꯀꯅꯥꯝꯇ ꯑꯣꯏꯔꯝꯗꯦ ꯖꯀꯥ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯗꯨꯅ ꯀꯧꯕ ꯑꯣꯏꯔꯝꯃꯤ ꯑꯗꯨꯗꯒꯤ ꯖꯀꯥꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨꯗ ꯇꯧꯔꯤꯕ ꯑꯔꯣꯟꯕꯁꯤꯡ ꯑꯗꯨ ꯁꯤꯅꯥꯗ ꯂꯣꯏꯅ ꯇꯝꯃꯒꯦ ꯍꯥꯏꯗꯨꯅ ꯍꯣꯠꯅꯔꯝꯃꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯃꯈꯣꯏꯒꯤ ꯃꯕꯣꯛ ꯒꯥꯏꯇ꯭ꯔꯤꯒꯤ ꯃꯁꯥꯗ ꯌꯥꯎꯔꯤꯕ ꯌꯥꯝꯅ ꯃꯤꯁꯇ꯭ꯔꯤ ꯑꯣꯏꯔꯕ ꯐꯠꯇ꯭ꯔꯕ ꯗꯤꯃꯣꯟ ꯑꯗꯨꯒꯤ ꯃꯔꯝꯗꯁꯨ ꯃꯍꯥꯛꯅ ꯇꯝꯒꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯖꯔꯝꯃꯤ ꯑꯗꯨꯕꯨ ꯁꯤꯅꯥꯅꯗꯤ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯇꯥꯕꯤꯔꯝꯗꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯒꯤ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯃꯄꯥ ꯍꯥꯠꯈꯤꯕ ꯃꯤꯁꯛ ꯑꯗꯨ ꯑꯇꯩ ꯀꯅꯥꯝꯇ ꯅꯠꯇꯦ ꯖꯀꯥ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯈꯟꯕꯒꯤꯅꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯖꯀꯥꯅ ꯍꯥꯏꯕ ꯋꯥ ꯑꯁꯤ ꯑꯃꯠꯇ ꯇꯥꯗꯕꯤꯗ ꯁꯤꯅꯥ ꯑꯗꯨꯅ ꯖꯀꯥ ꯑꯁꯤꯕꯨ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯍꯥꯠꯇꯣꯛꯑꯝꯃꯤ ꯖꯀꯥꯅ ꯁꯤꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯁꯤꯅꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯒꯥꯔꯤ ꯃꯅꯨꯡꯗ ꯌꯥꯎꯕ ꯕꯣꯛꯁ ꯑꯗꯨ ꯍꯥꯡꯇꯣꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯅꯍꯥꯛꯅ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯈꯪꯉꯒꯅꯤ ꯕꯣꯛꯁ ꯑꯗꯨ ꯑꯇꯩ ꯀꯅꯥꯝꯇꯅ ꯄꯤꯔꯝꯕ ꯅꯠꯇꯦ ꯅꯍꯥꯛꯀꯤ ꯕꯕꯥ ꯑꯒꯟꯅ ꯄꯤꯔꯝꯕꯅꯤ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯁꯤꯅꯥꯅ ꯈꯪꯉꯛꯑꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯂꯥꯜꯂꯦ ꯍꯥꯏꯅ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯃꯌꯨꯝ ꯃꯥꯏꯀꯩ ꯑꯗꯨꯗ ꯌꯥꯝꯅ ꯊꯨꯅ ꯍꯜꯂꯛꯇꯨꯅ ꯒꯥꯔꯤꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯇꯨꯅ ꯕꯣꯛꯁ ꯑꯗꯨ ꯍꯥꯡꯇꯣꯛꯑꯒ ꯀꯔꯤ ꯌꯥꯎꯏ ꯍꯥꯏꯗꯨꯅ ꯆꯦꯛ ꯇꯧꯔꯝꯃꯤ ꯕꯣꯛꯁ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯥꯏꯔꯤꯛ ꯑꯃ ꯌꯥꯎꯔꯝꯃꯤ ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯗ ꯄ꯭ꯔꯣꯐꯦꯠ ꯏꯟꯍꯦꯔꯤꯇꯦꯟꯁ ꯍꯥꯏꯅ ꯀꯧꯔꯝꯃꯤ ꯂꯥꯏꯔꯤꯛ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯑꯁꯤꯒꯤ ꯊꯥꯏꯅꯉꯥꯏꯗꯒꯤ ꯆꯠꯅꯔꯛꯄ ꯋꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯒꯤ ꯃꯤ ꯑꯃꯃꯝ ꯂꯥꯏ ꯈꯣꯏꯔꯝꯗꯨꯅ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯑꯁꯤꯕꯨ ꯃꯊꯪ ꯃꯊꯪ ꯁꯤꯟꯅꯕꯒꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤꯁꯨ ꯂꯣꯏꯅ ꯏꯗꯨꯅ ꯌꯥꯎꯔꯝꯃꯤ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯇꯧꯔꯛꯂꯤꯕ ꯑꯁꯤ ꯉꯁꯤꯗꯒꯤꯅ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯇꯧꯔꯛꯄ ꯑꯣꯏꯔꯝꯃꯤ ꯍꯥꯏꯔꯤꯕ ꯁꯤꯟ ꯑꯁꯤ ꯆꯦꯟꯖ ꯇꯧꯗꯨꯅ ꯃꯊꯪꯒꯤ ꯁꯤꯟꯗ ꯗꯦꯋꯤ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯕꯣꯛ ꯒꯥꯏꯇ꯭ꯔꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯅꯥꯕ ꯍꯪꯕ ꯆꯪꯉꯝꯃꯤ ꯃꯁꯤꯗ ꯗꯦꯋꯤꯅ ꯃꯍꯥꯛꯀꯤ ꯃꯕꯣꯛ ꯒꯥꯏꯇ꯭ꯔꯤ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯕꯣꯕꯣꯛ ꯑꯩꯁꯦ ꯉꯥꯎꯔꯕ ꯃꯥꯜꯂꯦ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯩꯒꯤ ꯁꯤꯈ꯭ꯔꯕ ꯏꯃꯥ ꯑꯗꯨ ꯑꯩꯒꯤ ꯃꯤꯠ ꯑꯁꯤꯗ ꯑꯗꯨꯝ ꯎꯗꯨꯅ ꯂꯩ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯁꯛꯇꯝ ꯑꯗꯨ ꯍꯦꯛ ꯌꯦꯡꯕ ꯃꯇꯝꯗ ꯌꯥꯝꯅ ꯑꯀꯤꯕꯒꯤ ꯃꯁꯛꯁꯨ ꯑꯣꯏ ꯑꯗꯨꯕꯨ ꯗꯦꯋꯤꯅ ꯉꯁꯤ ꯎꯈꯤꯕ ꯃꯤꯁꯛ ꯑꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯒꯤ ꯊꯋꯥꯏ ꯅꯠꯇꯦ ꯐꯠꯇ꯭ꯔꯕ ꯗꯤꯃꯣꯟ ꯑꯗꯨꯒꯤ ꯊꯋꯥꯏꯅꯤ ꯃꯁꯤꯗ ꯒꯥꯏꯇ꯭ꯔꯤꯅ ꯗꯦꯋꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯁꯦꯡꯕꯃꯛꯀꯤ ꯅꯪꯕꯨ ꯅꯍꯥꯛꯀꯤ ꯃꯃꯥꯒꯤ ꯊꯋꯥꯏ ꯑꯗꯨꯕꯨ ꯎꯕ ꯄꯥꯝꯕ꯭ꯔꯅꯦ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯅꯍꯥꯛꯀꯤ ꯃꯃꯥꯒꯤ ꯊꯋꯥꯏ ꯑꯗꯨꯕꯨ ꯎꯕ ꯄꯥꯝꯂꯕꯗꯤ ꯑꯩꯈꯣꯏꯅ ꯂꯥꯏ ꯑꯃ ꯈꯣꯏꯔꯝꯒꯅꯤ ꯂꯥꯏ ꯑꯗꯨ ꯈꯣꯏꯔꯝꯕ ꯃꯇꯝꯗ ꯅꯍꯥꯛꯀꯤ ꯅꯁꯥ ꯑꯗꯨꯗ ꯁꯣꯛꯄ ꯃꯆꯥ ꯑꯃꯈꯛꯇꯪ ꯌꯥꯎꯒꯅꯤ ꯃꯁꯤꯅ ꯌꯥꯝꯅ ꯅꯥꯒꯗꯕꯗꯤ ꯅꯠꯇꯦ ꯗꯦꯕꯤꯅ ꯃꯕꯣꯛ ꯒꯥꯏꯇ꯭ꯔꯤ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯕꯣꯕꯣꯛ ꯃꯗꯨꯒꯤ ꯑꯅꯥꯕꯒꯤ ꯆꯩꯅꯥꯈꯣꯟ ꯑꯗꯨꯗꯤ ꯑꯩ ꯈꯥꯡꯕ ꯉꯝꯒꯅꯤ ꯑꯩꯅ ꯄꯥꯝꯂꯤꯕꯗꯤ ꯑꯩꯒꯤ ꯃꯃꯥ ꯑꯗꯨꯕꯨ ꯎꯕ ꯄꯥꯝꯃꯤ ꯃꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯒꯥꯏꯇ꯭ꯔꯤꯅ ꯊꯥꯡ ꯁꯨꯔꯤ ꯃꯆꯥ ꯑꯃ ꯄꯨꯊꯣꯔꯛꯑꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯊꯥꯡ ꯁꯨꯔꯤ ꯑꯗꯨꯅ ꯃꯆꯦꯠ ꯑꯃꯃꯝ ꯂꯦꯟꯊꯠꯂꯝꯃꯤ ꯃꯈꯨꯠ ꯑꯗꯨꯗ ꯂꯦꯟꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯒꯥꯏꯇ꯭ꯔꯤꯅ ꯗꯦꯋꯤꯗ ꯅꯍꯥꯛ ꯑꯩꯅ ꯇꯧꯔꯤꯕ ꯑꯃꯗꯤ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯆꯞ ꯃꯥꯟꯅꯅ ꯇꯧꯒꯗꯕꯅꯤ ꯃꯗꯨꯗꯒꯤ ꯗꯦꯋꯤꯁꯨ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨ ꯃꯁꯥ ꯃꯊꯟꯇ ꯂꯦꯟꯊꯠꯆꯗꯨꯅ ꯒꯥꯏꯇ꯭ꯔꯤꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯦꯟꯊꯠꯂꯕ ꯃꯈꯨꯠ ꯑꯅꯤ ꯑꯗꯨ ꯁꯝꯖꯟꯅꯗꯨꯅ ꯄꯥꯏꯁꯟꯅꯔꯝꯃꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯄꯥꯟꯗꯅ ꯃꯈꯣꯏꯒꯤ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯀꯌꯥꯅ ꯂꯥꯏ ꯈꯣꯏꯔꯝꯕꯒꯤ ꯄ꯭ꯔꯣꯁꯦꯁ ꯑꯗꯨ ꯇꯧꯕ ꯍꯧꯔꯕꯅꯤ ꯁꯣꯝꯗꯅ ꯁꯤꯅꯥꯅ ꯂꯥꯏꯔꯤꯛ ꯑꯗꯨ ꯑꯗꯨꯝ ꯄꯥꯔꯛꯄ ꯃꯇꯝꯗ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯁꯤꯟꯅꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯃꯈꯣꯏꯒꯤ ꯃꯔꯤ ꯃꯇꯥꯒꯤ ꯅꯨꯄꯤ ꯈꯛꯇꯪꯗ ꯁꯤꯟꯅꯒꯅꯤ ꯍꯥꯏꯗꯨꯅ ꯏꯔꯒꯁꯨ ꯂꯩꯔꯝꯃꯤ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯈꯪꯉꯛꯑꯝꯃꯤ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯍꯥ ꯑꯣꯏꯔꯦ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯗꯨꯗ ꯐꯠꯇ꯭ꯔꯕ ꯗꯤꯃꯟꯒꯤ ꯊꯋꯥꯏ ꯑꯗꯨ ꯁꯣꯏꯗꯅꯃꯛꯀꯤ ꯍꯥꯞꯆꯟꯈ꯭ꯔꯒꯅꯤ ꯍꯥꯏꯕ ꯑꯁꯤ ꯃꯍꯥꯛꯅ ꯈꯪꯉꯛꯑꯝꯃꯤ ꯍꯧꯖꯤꯛ ꯁꯤꯅꯥꯅ ꯂꯥꯏꯔꯤꯛ ꯑꯁꯤ ꯄꯥꯔꯨꯔꯕ ꯃꯇꯨꯡꯗ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯈꯪꯉꯝꯃꯤ ꯑꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯑꯋꯥꯐꯝꯗ ꯁꯣꯏꯗꯅꯃꯛꯀꯤ ꯇꯥꯔꯒꯅꯤ ꯍꯥꯏꯕ ꯑꯁꯤꯁꯨ ꯃꯍꯥꯛꯅ ꯈꯪꯉꯝꯃꯤ ꯑꯗꯨꯗꯒꯤ ꯁꯤꯅꯥꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯗꯨ ꯃꯥꯡꯕ ꯇꯥꯔꯕꯁꯨ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯒꯤ ꯊꯋꯥꯏ ꯑꯗꯨꯗꯤ ꯀꯟꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗ ꯃꯍꯥꯛ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯛꯑꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯃꯇꯝ ꯑꯁꯤ ꯈꯔ ꯊꯦꯡꯈ꯭ꯔꯦ ꯍꯥꯏꯕ ꯑꯁꯤꯗꯤ ꯃꯍꯥꯛꯅ ꯈꯪꯕ ꯅꯠꯇꯦ ꯒꯥꯏꯇ꯭ꯔꯤꯅ ꯃꯈꯣꯏꯒꯤ ꯂꯥꯏ ꯈꯣꯏꯔꯝꯕꯒꯤ ꯄ꯭ꯔꯣꯁꯦꯁ ꯑꯗꯨ ꯂꯣꯏꯅ ꯇꯧꯈ꯭ꯔꯕꯅꯤ ꯍꯧꯖꯤꯛ ꯁꯤꯅꯥꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯉꯥꯎꯕ ꯑꯃꯒꯤ ꯃꯇꯧꯒꯨꯝ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯗꯦꯋꯤ ꯑꯁꯤꯕꯨ ꯀꯣꯏꯊꯤ ꯊꯤꯔꯛꯑꯝꯃꯤ
Dewi's car sangduna thiruba matamdasu mahakki machanupi adudi leiramde madudigi mahakna yum asigi atopa room amada mahakki machanupi ase asum thirakpa matamda machanupi Dewi asidi Gyan mangduna laimaita taraga leirami sidasu natana Dewi tariba laimai asigi akoibada mayam amsu taduna leirami madudigi sinadu yamna pakana mahakki machanupi Dewi adubu marengbanda kolhanduna yum asi yamna thuna thadoga chakhinaba haiduna hatu thorami madudigi sinana mahakki machanupi adu makhoigi khamduna leiriba gari asigi manakta pusalaknaba honarakpa matamda mahakki matungdagi Hesti haiba nupi adu yamna thuna sensilakduna sinagi mako aduda karigumba posak amada thomduna sina asibu mafam asida wathalami mathangi sinda aikhoina uba phangi madudi Dewi amadi sina makoi sing adu angauba machugi pirol ama loina setuna lerami masida sunatana mafam asida leiriba miyoi khodimak hairiba dress asi loina selami aduga matang asida aikhoina aronba amagasu khangba ngammi madudi Hesti haiba nupi asi makhoigi yum asida thabak suduna leiba nupi ama oiramde mahakti phatraba dimon adugi makhada thabak toba nupi ama oiduna lerami madudigi makhoina mafam asida laitin khoirambagi thorom adu pangthokpa horami makhoigi lai asi khoiramba matamda makhoigi imungi mi amagi thawai asi kathokadaba oirami maram asina Hestina sina haiba nupa asigi thawai asi kathoge haina khalami adubu matang asida Dewi's masa asi loina gyan mangbadi natari mahakki mamit aduna mami sami mafam asida tawribasi karino haiduna mahaksu khanduna leirami masidasu natana Hesti haiba nupi asigi makhutta thangsuri ma paiba asisu mahakna urami masigi matungda Hesti su mahakki makhut aduda thangsuri ma pairaga sinagi manakta changaami aduga sinagi mangaksam adu lenthatuna mafam asida hatoami thangaduna lenkibana maram oraga sinagi mangaksam adudagi mayam ama thoraami ngaksamdagi thoraiba mayam adu Hestina glass amada loina yasalami aduga pik thani aruba glass adu Hestina Dewi's manakta pusalaktuna Dewi's maya adu phaktoktuna mangonda namdana pithakami ase thakpa loraba matungda Dewina mahakki koibada nupi mayam ama leptuna leiba adu mahakna urami mafam asida leiriba nupi mayam asi makhoigi family gi miyoi ngakta oirami lakliba nupi mayam asisu makhoigi lai khorambagi thorom asi mapung phanabagi damakta laklibani masigi matungda makhoigi mafam asida leiriba nupi mayam asina makhoigi machina duda mantra kaya ama solami makhoina mantra sing adu sonba loraba matungda Gayatri mamangda Dewi's mamagi thawai adu thoalami matang asida Gayatri oina sanariba lila ase Dewi da emotional blackmail tawribani madudagi Dewi's mamagi saktamda changa amba thawai adu khangogdana muksuk muba phatraba demon gi thawai adu da onthorami aduga amuba machugi maikhu malaba phatraba demon gi thawai adu Dewi's hakchang manungda loina changkhirami matang asida aikhoida haininglibasi makhoigi lai khorambagi process asi ningthi jana mai pangna pangthokkhra haibani hojikti Gayatri masadi yaromba phatraba demon gi thawai adu makhoina mapung phana Dewi's hakchang manungda hapchanba ngamkhre haibani airiba sin asi ulaba matungda nungairaba movie asi matang aswaida lochankirami karigumba ngasigi aigi explanation asida soikiba lankiba yarobasu mayamna ngakpiu ngasigidi matang aswaida kainarasi